मक्तदा इरेचा सिंगिदमक हारिबा चैनल असिबु मियेंग ताबिरिबा नुसीजरबा व्यूअर्स सिंबु रनिता अयेपमना तरामना ओक्सेबगा लोइनना खुरुमजरी ngasi channel asina viewers singidamakta film amadi album kayada naunam asin tungkhalaklibi adugumlabi lamdam asigi chauthoksaningai oiribi actress amakak uduna laksari gepilina mayang lambambu ireisa singidamak hariba channel sigi maikaidagi taram oksari khurumzari aigi maikaidagi su channel asibu taram oksari yam nungaijai ngasi gepilina bu unawa phangjabasi ado gepilina hojiksibu lockdown manungsi thabeng khanga chathokpa yanadabasi yumda kamaina matam silenbi ke lockdown oirabanina mayam su yumda yi mapan na thokpa yadre aduna aigi oina su yumda yi mapan thoksadre aduna nongmagi matam se hokhina bo hanabada yamdi wai adui tarsu yumda yi mapan thokpa yadabanina yumda dum lejare aduna nongma hokhina bo hanabada ai mamagi matengbu pambo orasu yumgi thabeng khang to orasu ama tawraga dum matam lensari yam phare ni mamagi saising thongba mating ga pangsen bire ne ko phai ado wari si makha chathajagi ko gepilina gi film gi lambi sida hundarappada ko gepilina gi isada yamna nungai ba phaugi ba nati nokning ba ga su phaugi ba yaubra hoi yaugi ba hoi adu gi matang ga review ne aina film 2018 da release tokiba 18 at 19 da release tokiba film on kale lecture gi mai chakana adu da ai kago ko ga actor me na bane ise adu da aina sagi ba role se angau bi amoina sai aina haidi amon phau lawrak ba role ne aingon da su yamna nuai ke ba yam su haidi yamna free oina su toki adu gi acting do ada haidi ko mai toge da aina angau bi se saraga yamna nokning ke ba hai ta ri ko aina angau bi se saraga kai thial manung se chang ba sida moi gi aina haidi laiba laiba fibam duna manan ki banara khangde haidi koi lairame ba imai ben sing duna ise asema ngaubi na bora bo piraki bai ngonda haidi asema ngaubi or ma nang dinga ta na ngaubi da ka na ga ngonda haidi hai ba adu yamna ado gepilina gi pukni da kai khangi ge duda aidi amna harawa po haidi aina tawri se aina sari se mina mandira male ko aina sari se mala male ko success oire sine ba aina duai khadai aduga amuk koigi nukning baduma leire dana aduga mina laksani sina gepilina gi film gi lambi sida yamna wa giba yamna nuai gidaba na sada thina gi baga lebra hoi lei ngasibo aina film kuma pasida awaba me amamadi thingne do aina hena wa kiba haita hari adui do haibiyune ikui dana thabaton 3 gi shooting to matam se koina thabaton 3 gi isai nam se koina arunachal pradesh nameba and arunachal pradesh namasida koina lake ma chale lake to maming do tasena I kaure do lake sida koina kumaga shooting to se na to matam sida koida isada phungat laga oxygen phangda bagi ta tawre ko short phula ini ne hoi oxygen phangda ba adu mai tawdana haidi isada ya wa ingjam inge ba matam do haidi ching mathak to su oibani na yam su inge do mafam do haidi koina adapt to ngam da badagi dum shooting te to da bi dum halaki ba haidi kumura ga isada short phula pa hon ba nuarak da badagi adu su leire aduga amasu amana haidi December gi yamna ingba matam sida akoi aina album ma khak nam sida yamna nungdang gi pung 10 13 taw matam se mina jacket ka lilaga mai fu tikna matam sida akoina thaini gi album oi banina fidon ching khalaga fi ilaga nameba adu yamna ingkiba do haidi isada yamna ingkiba do power do ingni hai dar su aina chariba role duna adum ngamna badi dum hotna je hoi success ti oi gi ba yam thagani ngai ni awan ngai yaura kanda mai pa khoi do oi doi ni kwa ngai ba ngak ta oi ge ha su ya ponte ba awa ba ngai ba ani se punjanar ga khoi gi punsi khungje oi ri ba ni haijeri ba aduna gepilina gi punsi da tum da la iba punsi sing sida dum ngai ba na hen ba oi bi egi mai ge de gi haijeri ado hoji khoi gi malem gi oina covid-19 na leiriba sidaisda lockdown ka leidana mayam puna ma wana nangi ba hanagi leirami ba punsi khonjat tu dagi pura awa mani mayam puna ma ki oina masida gepilina gi mai kai de ki kari mayam da message pin ge aduga kamaina ga len ba si
अवाबसी कमाई लेलगदी फनी काइना सजेस्ट तौनिबगा लेब्रा हाइबि हाइजके हजिक अखोइगी लेबाक सिनबा थुंगना नारलिबा कोविड-19 हाइबा लाइना असिना मरम ओरगा हाइदि तोंगान तोंगानबा कंट्री म्यामदसु लॉकडाउन से चथरी अखोइगी कंट्री दा सुम लॉकडाउन से चथरीबा अदुना लॉकडाउन सिना मरम ओरगा म्यामसु युमदगी मपानदा थोकनात्रे अना हाइदि अैना हाइजनिंगबदि लॉकडाउन सिना तौरिखै लॉकडाउन मनुंगसिदि युमदा दुम म्यामसु युमदा दुम चेक्सिना लेबियो दुगा हाइदि लैना सिगी मयोक्ता अखोइ पुन्ना अमतो अैना लिंजल मानना फाइट तौमिनसे दुगा हाइदि अखोइगी फ्रंट लाइन दा लेरिबा पुलिस डॉक्टर नर्स म्यामबुसु आइगी साइड तगी थागतपा फोंदोकचरी मोइना अखोइगी दमक्ता ngasi phawba akhoi bu ngakpi sembidana myamgi mateng pangbirakpagi damakta aigi side tagisu yamna thagata phongdokchari aduna myamsu checksina lebiu please stay safe नुमाइजे गेपिलिनागी वाफमसि ताजबदा ngसाइगी सेक्शन बाइसना खाइदगी फैयबको अखोइ मणिपुरजी सेक्शन बाइ स्टेट की मनुंगदसु चल्ले हाइना म्यामना सम थागनेको अखोइगी संदोरपगी चांगजे अखोइ आदगी पुरपनी स्वाइददी थोइदोकना संदोक्तेदनाको सिगिदमक्तदि अखोइ मणिपुरगी ओइना चाउथोकचनिङाइनि हाइजनि म्यामगी होटनबिबदुनानेना आइ थमजनिङो सिमसुको अदुगा अरोइबोइना गेपिलिनासिबु हुजिकसे कै हिंजांगना हाउबीदे हिंजांग से होजिकती लॉकडाउन मनुंगनिना अहाव हावबसे याम चाबो फंगे हेना सारे दुनि होय लॉकडाउन तौरिङाइददि शूटिंग अदुम चटलगा आइदि खंगदबदो होजिकती युमदा दुम लेरमनिना लॉकडाउन मनुंगसिने हेना हिंजांग से अहाव हाव चारबे निंगे अदो खंगरोयेना खरसु यामना लेसनदरम होजिकती लेसनदरमदुना सीमा हावे हाबदोय हाइजारोगे लोय हावरे हाव हावरेबा याम नुंगाइ को ngasi gepilina unajaduna khogi malemgi hoina chadiba laisa covid-19 gi maramdaga miyamda message thambiba haingai leitana thagachai adu matungda su amu gepilina unaba phungbagi khutong chaba phangbo oijagi adu matang sida ngasi gi channel sida kainana ba yathani jai thagachai